Singi Mathaktadi FIR register Toudriba Karigino ABHIJEET DIPKE Jantra mantra da khongjang sangsin bada supnagi chahi tara manga khakta ngairibi nupi macha amana Prime Minister Modi da onsinduna tahidaba amadi Caikhattaba Wangang Ngangba haibagi damak mahaki mathakta first information report register tawrakraba matung Cockroach Janata Party gi founder ABHIJEET DIPKE na nupi macha asina Caikhattaba Wangang Ngangba haibagi damak FIR register tawrakhiba laibak sin thungna khangnare adubu laibak asigi education system gi damak thauna puthoktuna khongjang Sangsin kiba naha singbu karem naduna amadi usit thawoidaba mawongda Caikhattaba wahai wata kaya sizinaduna public ta amadi social media da tahaidaba wafam kya phongdokiba BJP gi Luchingbashing amadi BJP gi IT cell gi miyoi singi mathaktari ngasi fawba FIR register Toudriba Karigino laibak asida chap manaba wathok amagi law ani laibra haina PM Modi da wahang tawkhre DIPKE na makha taraduna BJP gi Luchingbashing amadi party asigi IT cell miyoi singna social media platform singda lisang sitna Caikhattaba wahai wata sizinaduna nupi oibi singbu karem naduna amadi namthanaba hotnaduna lakri makhoigi mathaktadi ngasi fawba action laukhatriba Karigino Caikhattaba wahai wata haibasi yariba makhai sizinnaroidabani haibasi chummi adubu masigi matangda action laukhatpada michang mikhai nairabadi miyamna lengakta thazaba karamna thamgani haiki amaromda Caikhattaba wahai wata sizinaduna wangang khiba chahi taramanga khakta ngairibi nupi macha adubu Instagram da thagalakhiba video amadi PM Modi na angang sing asi aikhoigi icha isu ngaktani icha isu sing asina tungi yumbiral oiduna India bu awangba thakta thangalakadawribani khangzadaduna phongdokiba wahai wata sing adugi damakta chairak pibagi mahutta makhoibo achumba lambida lamjingbibana aphaba oigani inkhalakpa matamda aikhoi khudimangna asoiba kya thengnaduna laklibani makhoibu aina ngakpigani haiki Modi na Caikhattaba Wangang Ngangba nupi macha adunasu social media gi khudlonaduna video ama thagatuna khongjang aduda maikei kyadagi aibulana lamjingbi khibana maram oiraga hairoidaba wahai wata kya phongdokhre ngasidi ai ikaiba nangle aigi maikeidagi PM Modi amadi leibak miyamda lale haizari punama aibu ngakpiu haina phongdorakhi